Manipur hausi thokliba irang asina sokhalaba Imphal West District ki Kanto Sabal da khul ngakpagi achoba thodang loriba Kamjong Police ki personal seng lengak na lawthoknaba order thorakpa asi yaningde haina Kanto Sabal gi nupi singna phongdorakli mafam adugi mayra paibi amana Kanto Sabal da hangba Kamjong Police ki personal sing lengak na lawthokani hairiba asi khunja singna yaba ngamloi khulasi State Force ki combined team na ngaktuna lakpani Kamjong Police ki personal sing chatkiba thoklabadi mafam aduda security ki oiba Joba ahoba malakpa yana lay. Ahoba malakpa yana lay. Kuki Kulsinga yamna naknana layba Kanto Sabal miyam ki khanduna lenga sina Kamjong Police ki personal sing lokthok piganu haina appeal tawrakli. Sasina kaigumba Kanto Sabal je thadok tu na chatpi gi bataragadi akhoi khunja singjina khun ngakpa yaujari si akhoi kaisu ngakpa ngamoi maramdi kaigino haba matamda Kamjong Police amadi akhoi gi leiriba MR amadi akhoi gi commando mayam sina pullaga mokhoi gi support mayam ji punjalaga akhoi gi khunji ngakchari bani akhoi gi khunji ngakchaba matamda mokhoi gi support yaudon de akhoi kaidongoi de su ngakpa ngamjaroi maram maduna government gi side ta akhoi na pungning chingsinja